ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯋꯥꯠꯄꯗꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯃꯔꯛꯇ ꯂꯥꯞꯊꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯃꯗꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯁꯤಎಂ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯆꯍꯤ 2022ꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ngasi ayuk anganbada Imphal West ki manung chanba Kwakaithel Bazar ki traffic point da oil tanker amana thombada miyoi ama leikidre. amadi Imphal More lambi ki khudeng thabida leiba kunsuba Assam Rifles ki check post da miyoi ama brown sugar packet chama kun nipal ga loinana pagat pangamkhre. Kurumjari, PONYTV ki numidangi pau mideng tabiri basingbu taramna okchari, hauzik pau sandokna pizari. Ngasi CM Banglo da pangthokiba pau mi singa unabada, Manipur ki Chief Minister N Biren na Manipur ki miyam na kaurang na ngainaramba, inner line permit asi hauzikti state asigi miyam na kanaba fangba haure, loina na puwari ga sagona ba mafam sing semgat sagat pa wat padagi, Manipur Prajagi Marakta Laptok Narapani Haibasi, BJP Langakna Thazabadagi, Ariba Mafam Singh Semgat Sagatpa Amadi, Ngak Sen Bagi Tabak Naukhatjarapani Haina Makatana Fongdoki. Singi Mafam Singh Dasu Sports Ki Lam Asi Pusalaknaba, Kanna Honari Hainasu CM na Fongdoki. Wilong Amadi Pawi Kunda, Popi Plant Kakthatpagi Matangda Palladuna, Sarkarna War on Drugs Mai Pakna Zathari Amasung, Matungdadi Popi Tharambal Land Honor Singh Ain gi Matung Inna Zairak Piragani Haiki. Pawi Bakun Koina Moina Kugi Poppy Plantation Katalaga video Takalaki Baduki Kuldo Koina Moida Koina Kulda gift of the Moyosi community center Aduga Kugi community hall Saba Aduga Kanokugi Waxet horticulture Makada Waxet Sabadu Loire Moi Kunda Koina Pibudo Madu Gipwin Pibani Madu Sangana Bugiri Dilari. So I know Hosi Warun Tractor Kungi Prajamayam Yorokana Paksana involved Torganda Katat Pagi Tabak Tugai Bigi Tabak Tori Adu Gomeng side to Gisu Handak Gidi Tarami Bushindu Taramambusingi land honors do land honors do legally Moibo arrest of Nanabagadumba away Kanolagi Center to get Yabalore Aduna Central Home Ministry Nasu Yam Akanba Sigi Narcotic Sigi Pochida Akanba Joint Committee Masiamakanda Akanba Bizil Sanana Maro in the border areas in the Aduga Masiakwetaba Hore. Anauba chahi listing ani kunni thoina lakpada Manipur gi Governor Laga Nation na Manipur gi miyamda yaifa pauzil pirakli. Anauba chahi listing ani kunni thoina lakpada Manipur da nungsi chanana santi oina khatna chainaba yaudana harau tayamna amata oina lainabagi damak miyam puna hotna minarasi haina Governor na mahaki pauzil da hairi. Anauba chahi listing ani kunni thoina lakpada Manipur miyamna harau ba fongdokpada mahaksu saruk yari hairaduna Manipur asi Mamangi chahi singdagi hena faba amasung nungai yaifaba oirasanu haina hairi. Manipur gi Chief Minister N Biren Singh na ngasi kum lisingani kun mathoi loisi lakpaga iroinana anauba chahi lisingani kunni thoina lakpada Manipur gi miyamda yaifa pauzel pirakli. Hanagum wathok lanthok misimina strike ban amadi blockade laitaba ing tappa chaukhatpa amadi Nungsinabagi lambida chatpa apunba Manipur ama oirasanu haina mahaki pauzelda hairi. Loinana BJP sarkar laklabadi santi development lakani ban amadi blockade lehaloi ching tamgi khenaba lehaloi haibana chingba sing haikiba mayam adu sarkar asi lakpadagi khara makhaidi miyamna cooperation pibiduna pangthokpa ngamkhre haina fongdokladuna anauba sahina lakpada miyamna harau nungaiba khara cheksena Pangthok pinaba miyamda appeal su taurakli. Loinana gari macha thobada helmet uptaba sahi sudana amasung mayai kaban disa sizinaduna gari thoba yaroi hairi. Anauba sahi asina lakpada ban blockade amadi khatna chainaba leitaba amata oina One Nation One Manipur haiba wakalonda hingminasi hairi.
hayeng New Year de ni New Year gi nungai ba adum to biu ke sukai de ai khoi khara section na gari masa thobu de helmet uptunam ta thobu ya roi license pai de ba sahi su de ba gari thobu ya roi adagi kana ko mahidak tha ga khola ga thoram ma ga di ma do numit tu gi duma New Year de yauk jetre nungai la yauk tare pai lete Omicron मैं पंगांग ने बीजेपी की Omicron बीजेपी की दगी जो लाकनी है तो yes मधु सो कोई आए कोई politically sometimes कोई मयाम से थिंग बंगम दबा अदुम थोए अदुना मयाम पुनः मन से blame game तो वो की महत्ता अरे सरकार की कारण उन्गान हम senior editor उन्गान को सरकार की वाह इल्लनु का उन्गान को तुमने सु तो ये अदुम मधु तो भी नो Omicron live की मले हाई बनी से कमाने जैसे समझ के तो experts ने फजना खन्नरी अदुम मगी सब साबा क्रिया मलोर कनी अनु सही लाख पसी का इरोइन ना मणिपुर हाना गुमना हाना की होकी बा मायना लाकत बा सही से सु बन लेटबा ब्लॉकेट लेटबा अखोई मसेल की मरकता खन सैनबा लेटबा अखोई अमतो इन हिंगदम ने वाखलोंदा वन नेशन थ्योरी वन इंडिया अदि वन मणिपुर अखोई पुनमा मतनी हाइबे की वाखलोंदा हिमिनसी ईश्वरना चांबीबो ओइसनु CAF and PD Minister T.A. Satyabrata nasu ngasi anauba chahina lakpada lamdam masigi miyam amadi furup kayagi mafamda yaifa pauzel pirakli Ariba sahi loiraduna anauba sahi lisingani kunnithoina lakpada Manipur Pradesh Congress Committee MPCC ki President N Loken Singh nasu lamdam masigi miyamda harau tayamba phongdokpaga loinana yaifa pauzel pirakli अनौब सही असिना लाकपदा लमदम असिगी मियामना हराउ तयामना लाकदबा अनौब सही असिबु ईश्वर की मफमदा थौनिजदुना इंग तप्पा शांति लैबा हिरम खुदिंगदा चाउखटपा लमदम अमा पिनबीबा ओइरसनु अमदी अरिबा सही लिसिंगनी कुनमाथोइना चटखिबदा लमदम असिगी अवा अना खुदिंगमक पुखिबा ओइरसनु हाइना एन लोकेन हाइरी लोइनना लमदम असिदा खुंदामिनरिबा तोंगान तोंगान बा कांगलुप खुदिंगमकना अनौब सही असिना लाकपदा अमता ओइबा वाखलदा नुंगसी चानना इचिन इनाउ ओइबगी मरी हेना चेचिनबा चाउखटपा नुंगाई याइफबा लमदम अमा पुरकपा ओइरसनु हाइना मखाताना पाउजेल पिरकली अनौब चहीना लाकपदा पाचो एसीगी एमएलए एके मीराबाई नसु लमदम असिगी मियामदा याइफा पाउजेल पिरकली ngasi ayuk anganbada Imphal West ki manung chanba Lamphel PS na konba Kwakaitel Bazar ki traffic point da oil tanker amana thombada mioi ama laikidre laikidraba mioi adugi maming konsam tomba kawi chahi yangkhai mathoi Imphal West ki manung chanba Khangempali huidrom laikai dagi ni hairi thaudoga siga mari leinana police na case ama laukhat khibaga loinana haksang morg ta thamkre hairi Imphal Model lambi ki khuding thabida leiba kunsuba Assam Rifles ki check post ta mioi ama brown sugar packet sama kunipal ga loinana fagat pangam khre thaudoga singarang ayuk pung 10:30 rom taba matamda More rom dagi thoglakpa Hyundai Sentro car MN01S 9241 asida sek sathabada brown sugar adu fagat pangam khibani car asibu thauraga lakhiba mioi adu thongminlun haukip sahi kuntaret apokpa saihau haukip kawi Churachandpur district tagini hairi tungda fagalaba potlam sing aduga loinana mioi adu ngarang numidang athengbada More police station da makhataba thabak laukhatnaba khuchinakhre matam sangna miyam gi pakholoi oiduna miyam ga awat apa kaya tanaduna praja gi seba tawba ngamba oizage haina Khetrigao AC gi MLA nahakpam Indrajit na phongdokre wafama singasi Khetrigao kendra gi manung sana leiba naharup awang laikai gi polling 4/37 da nauna saba community hall ama sangabagi thauramda MLA na phongdokhibani thauram aduda ward asigi member nongmaithem ongbi sarmila amadi laikai adugi maru oiba hankayana saruk yakhi thauramgi makha tana MLA Indrajit na haiki Khetrigao AC asi matam sangna sothaduna leiruraba matung mahangna rajniti gi lamda changlakpadagi praja singgi awat apa khara mensinba ngamle adubu awat pa mayam sing asi henman khibana makha tana praja singa tanaduna matam sangna praja miyam gi seba tawningbagi apamba adu phongdokhi nauna sariba community hall asi MZ NREGA gi makhada saba nanghodabana maram oiraga ward member asina praja miyam gi damak sabidaba yade haibadagi MLA masana senfam asi kaithoktuna miyam gi damak sakhibani loinana lakriba tarani thoi suba Manipur Legislative Assembly asida intending candidate sing amadi MLA sing na paisa sizinaduna vote kombagi chatnabi asi toktuna free and fair oiba election ama oihansi haiba wafamsu thamki
Hꯧzik fangdaba aduna parchabani tasena ma mamangda sigi jaga sigi oiba member mayamni che thembi khalabe che samila aduki dumukta lekai sigi amna khali miyam gi amna khali masagi oiba tarati ma lai ma la bihut oiraga club kisi lai la agasu sa sigi da to biu sa sa ai ju smai to da sa ai smai na hafa bu sa to bu mo dere sa to biu ko biu ma ga am sa na bu Mui bai bese sana ko masali mo mara tara gati kai da moida thapong to pangto pong mo aduna nasibana ayoda nabi pusan biba mayanga sanang biba lekai si yam la kanza ba si mo biu na mai da makta member ina lebiram ba aina miyam gi da makta emele lo ise bese ishwar na pila bibani pila biba boni na aina hamu kam sagi Paugi marakta na aten ba break amtang lawminasi. Ningol singi punsida khwaidagi maruoiba numit asibu hena mangol hapnabagidamakta laizare bridal makeup and potloi collection by Tojo Chongtham. Phone number 9366-214-258. Ataba pau pizari. Bishnupur AC da matam sangna atopa mafam ki miyoi singna vote kabadagi AC asi sithaduna adumak leire maramaduna lakadoriba mikhal asida proper Bishnupur dagi mirep oigadoriba N Joy Kumar da BJP gi ticket pibiu haina kaithel fambi ima singna ngasi Bishnupur bazar da kholaw kaya lawkhre tungda kaithel fambi ima amana Bishnupur kange hairabadi Joy Kumar da BJP gi ticket pigadabani haiki Yarbo. We support. JP की टिकट Joy Kumar da. Ada Islam bukian dasi BJP na pai dasi sahi kuntha suri. Ado hanta mukang BJP se thaga laga mayam gi awa basi kopa ana vote bijaning. Thongju AC da lakliba general election 2022 da Congress Party ki intending candidate oiriba Seram Nekena ngasi party ticket ki damak form thazin khare. Thongju AC ki yamlaba Congress workers single loinana Seram Nekena party office ta laktuna maha ki form pisinki. Konthauzam AC ki manung chanba Kangmong Langol Jamda nongmagi oiba Rajniti ki khana nainaba thoramama BJP Konthauzam mandal na sinduna ngasi pangthokre. Thoramadu Konthauzam AC ki MLA Dr. Sapam Ranjan BJP Konthauzam Mandal gi President H. Kulachandra, Vice President L. Leibak Macha, Advisor Singh Tekcham Ibochau, N. Kunjo, BJP Konthauzam Mandal Mahila Morcha gi President C.H. Tarunina Sarugyaki. Thauram maduda Sarugyaki ba wangangloi kayana Dr. Ranjan gi mamangda AC asigi mihut singna AC asigi lambi thong ithai laukong matik chana sembiramdabana awaba kaya mayok naramba adu BJP gi laingak lakpa amadi Dr. Ranjana mihut oibadagi semle awaba kokle awonba chakhotpa haibadu oire haina fongdok narakhi tharam aduda hana atopa rasiti dalna yauramba haujikna BJP da changlaknaba Kangmong khulgi polling station mangadagi imung nifugi mihut singda BJP gi lengyan yanduna ikai khumnaba utpaga loinana taramna okhi Dr. Sapam Ranjana haiki mahakpu miyamna mihut oina thagat piba matamduda Kangmong gi lambi thong chatpa yaramde lawbuki ithai laukong pukning nungsiningai oirami nongju tha khudingi khabi mongjing ising chaurami adubu mahaki matam asida paliba lengak asigi makhada lambi koilas thadaba lambi yamsilaktare turel ising chaudre school sing semgatle dam sanaba thaurang tauri Kangmong da tourism semgatnaba hotnari lakadariba mikhalasida mahakpu amuk hana thagat pirabadi angakba fangba maungda chaukat thaurangi thabaksing paikhatkani haina thajaba piki
Langathel Youth Development Langathel Amadi Rural Development Organization Langathel Anina Hairi Hauzik COVID-19 gi fibam asi yenglaga lakliba bye bye amadi New Year numita Langathel gi yumjau manbi laifam chingda changba amadi chaksa haijana bada athingba thamle Manipurda Omicron variant ki case thengnarakpana cheksin thorang lokhatpa oina hariba athingba asi makha taba notice ama thoktriba phawbadi chetnagani Hariba mafam asida athingba laina karigumba sanglamba amadi saksa haijana ba tawramlabadi maduda thorakpa afafatagi daita masana pujagadabani haina Langathel Youth Development ki Secretary Sagolsem Robinson Singna hairi Nariba COVID-19 pandemic asiga mari lainana sok lisingani kunma thoigi bye bye amadi lakadoriba sok lisingani kuni thoigi Happy New Year ga mari lainana saksa haijanaba amadi harauba phongdokpada Langathel gi yumjau manbi laifam chingda sangbada athingba thamjare loinana haujik nauna Manipur da su Omicron variant mayokna rakpada athingba asi makha taba notice ama thoktri phawba sana khigani aduga athingba laina kana gumbana sanglamba amadi saksa haijanaba tawbiram labadi maduda thoklakpa apha phatta khudingma isa daita pujagadani. Thank you. Ngasi Jiribam District ki Babuparada Laiba Saitya Parisat ki Sanglen ki Conference Hall da Jiribam ki Masak Naibi AIB Malaya Moirang Them ki Humfumanga Suba Mapokumon Tauramga Mari Lainana Jiribam ki AIB Aiba Singi Masana Iba Saireng Amadi Wari Macha Paba ki Tauramama Pangthokre Samna Pangthokiba Tauramaduda Saugaizam Zadop Singna Moderator Oiduna Saireng Amadi Wari Macha Paba ki Tauramda Sarukyaki Jiribam amadi Kasargi Aiba Mioi Taramanga Romna Masana Iba Saireng amadi Wari Macha Paki Subdivision amadi Block Posting Ladiba Government ki Official Singna Government Piba Quarters Natraga Varaka Lauduna Lainaba Manipur Government ki Chief Secretary Dr. Rajesh Kumarna Office Memorandum Amat Thoktuna Kangankare Memorandum Maduna High Subdivision Block Singda Posting Laiba Official Sing Masagi Posting Mafam da Laitre Haibagi Pau Fangle Masina Government ki Office Sing Mathong Ningtina Pangthokpada Apanba Oire Amasung Miyam da Kanaba Pigadaba Scheme Kaya Beneficiary Sing da Yohanba Ngamdre Asigumba Official Sing Asi Masagi Posting Mafam Aduda Government na Piba Quarters ta Laigadabani Karigumba Quarters ki Khudongchaba Laitaba Tarabadi Baragi ka Lauduna Laigadabani Baraka adugi asangba senfam asi State Government ki Finance Department na pugani hairi. Paugi maraktana atenba break amagamok langminasi. Creams, makhal kayagi cake, pastries, slices. Amadi hot beverages phangbaga loinana thogdo wathok singi damakta apamba cake customize tawbagi khudongchaba su pisani. Khudongchaba si lawbinabagi damakta ngasimak lengsing birau ekhoigi address Uribok Takhilambam Lekai, mobile number 70023433763. Food Wi-Fi dagi order to bibasu yagani. Break itungda makataba pau pizari. Lakliba Janawari tang marida Prime Minister Narendra Modi na Manipur da laknaba thaurang tawriba asi yaragadi laktabana fagani haina Manipur Pradesh Trinamool Congress Committee na Cherol amada fongdokli COVID-19 ki ahum suba wave Omicron sandorakpana Manipur da Prime Minister lakpa matamda mi listening kaya AC humfudagi laktuna hapta kangjebungda punga dawriba asida COVID-19 hena sandorakpa yaba maramna PM laktabana fagani haina Cherol aduna hairi Gujarat ki Ahmedabad ta December ki tang kunipal dagi kuntra fawba chathakiba 13 Seniors National Futsal Championship 2021 da Manipur ki men's team na champion oirakre Manipur amadi Meghalaya ge marakta sanakiba men's tournament ki final match aduda Manipur na panjal taret anida thoiki match aduda Arsa na goal mari TS Mairaba na goal amadi Y Simo na goal ani chanki Championship aduda Mohammad Arsat na goal kunithoi chanbak ngamduna khwaidagi yamna score tauki amadi maximum scorers trophy fangki Please to all winning team girls and boys
Please line up near the stage for the trophies, please. Girls, please come up. Have a single line here. Boys, runner-up boys, please line up here for the trophy. Taubungkhok Welfare Club na sinduna TWC Playground Taubungkhok Awang Laikaida December 10 dagi chatharakpa Let's Sri Akoijam Ibocha Nupamacha Singh Memorial U14 Boys and Girls Hockey Tournament 2021 ngasi loisin Under 14 Boys ki final match ta Khongman Hockey Association amasung Ahalup Hockey Association ga thengnaki. Khongman Hockey Association na Ahalup Hockey Association bu Panjal Taruk Anida Maithiba piki. Ngasigi thawam maduda Patsoy AC gi MLA AK Mirabai Sangangai Zilla Parishad ki AP Sinam Marjit Singh Patsoy Zilla Parishad ki JP Laurembam Langlen Laima Sangangai GP gi Pradhan Laishram Roma Laima Hockey India ki President Gyanendro Ningombam Amadi Taubungkhok Welfare Club ki President TH Ranjit Singh na saruk yaki. Hockey India ki President Gyanendro Ningombam na haiki Hockey haiba masana asi Manipur gi macha kayana sanabada yamna chusinaba masana amani. Khong kangjai amasung sagol kangjai haiba masana sing asi lamdam masida ngalingaidagi sanarakpana hockey asi yamna chusinaba masana ama oiri. Olympics ta fawba India gi nupa gi team na ngasi chahi nifu mathoi gi matungda handakta su bronze medal lauki. Nupi gi team na mari suba mafam kalakpa ngamki. Lamda masigi naha kayana hockey masana bu hena pukning changna sanaduna malemda masak takpa ngamnaba hotnabagi matam yaure haina fongdoki. MLA AK Mirabai na haiki lamda masigi naha singbu sana khotnabagi lamda mai onsin handuna masa mau faba kunai ama semnabagi pandamda aigi laikhidraba apokpagi mingda ahanba oina tournament asi state level gi thakta sinbani. Lamda masigi haithoi singthoiraba naha kayana ngasidi malemda Manipur bu masak takli. Manipur gi mingchat purakpada sanaroi kayabu makhong somba amad oina ngasigi tournament asi sinjabani haina su mahakna fongdokhi. Tha asigi kunmari dagi kuntaret phawba Haryana da chathakiba National Pankak Silat Championship ki National Pre-Teen Boys Championship ta gold medal laurakraba Takhilambam Joy Prakash amadi saruk yakiba T Bisal anibu taramna okpagi thauram ama Bishnupur district ki Sunusifai Sanathoibi community hall dangasi MLAP Sarat Chandra na athoiba mithung oiduna pangthokre. Thauram maduda Tinungai Jilla Parishad ki member O Joy Chandra, Fubala Gram Panchayat ki Pradhan N Ranjit, Pankak Silat ki President L Syam Kumar amadi ward member singna saruk yaki. Thauram maduda Pankak Silat ki Secretary L Ranjit na sanaroi lisingama chamnga na saruk yakiba championship aduda gold medal laurakpa ngambasi association asigi president L Syam Kumar gi achoba khudol ni haiki. Pankak masana asi amuka hena chaukhatnaba tournament yamna toina pangthokpa mathau tai haina su mahakna fongdokhi. I commercial sings Pobala Gram Panchayat I began service to Secretary General Aroibada Maroiba Pau Amukhanna Puwariga Sagona Bamafam Singh Semgat Sagatpa Watpadagi Manipur Prajagi Marakta Lapthok Narakpani Haibasi Thazabadagi Semgat Sagatpa Amadi Ngak Senbagi Thabak Paikhatli Haina CMN Birena Fongdokre. Manipur ki Governor, Chief Minister Yauna Luchingba Singh na miyamda anauba chahi 2019 na lakpada yaifa pauzil pirakli. Ngasi ayuk angan bada Imphal West ki manung chanba Kwa Kaithel Bazar ki traffic point da oil tanker amana thombada miyoi ama laikhidre. Amadi Imphal More lambi ki khuding thabida laiba Kunsuba Assam Rifles ki check post da miyoi ama brown sugar packet chama kunnipa ga loinana fagat pangam khre.
PONYTV नुमिदांगी पाव मिदेंग ताबिरिबसिंगबु अमुका हन्ना खुरमजरी।